ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯥꯏꯗ ꯆꯠꯈꯤꯕꯅ ꯃꯇꯝ ꯈꯔꯁꯨꯗꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯁꯨꯇꯤꯡ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯁꯝ ꯀꯟꯅ ꯍꯥꯠꯂꯤ꯫ ꯆꯪꯂꯩ ꯁꯅꯥ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯂꯒ ꯐꯃꯨꯡ ꯃꯆꯦꯗꯨꯗ ꯐꯝ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯍꯣꯔꯦꯟ ꯀꯌꯥꯝ ꯊꯦꯡꯉꯛꯀꯗꯣꯏꯅꯣ?" "ꯉꯁꯤꯗꯤ ꯑꯗꯨꯝ ꯉꯟꯅꯤꯗ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤ." "ꯑꯣ." ꯆꯤꯡꯁꯥꯡꯉꯥꯟꯕ ꯐꯠ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯗꯁꯨ ꯆꯨꯞꯂꯝꯃꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯅꯨꯄꯥꯗꯁꯨ ꯌꯦꯡꯂꯒ, "ꯑꯕꯨꯡꯉꯣ ꯃꯆꯥ, ꯕꯕꯥ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯆꯪꯂꯩ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯐꯖꯅ ꯆꯠꯂꯨꯀꯣ." ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯅꯨꯄꯤꯁꯤꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯁꯤꯛꯂꯒ, "ꯆꯠꯇꯣꯏꯅꯤ." "ꯆꯣꯀ꯭ꯂꯦꯠ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯃꯆꯥ ꯊꯣꯏꯕꯤꯒꯤ, ꯑꯗꯨꯅ ꯗꯗꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯈꯔ ꯂꯩꯕꯤꯔꯣ." "ꯂꯩꯔꯛꯀꯦ. ꯂꯩꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯒꯦ." "ꯍꯣꯏ." ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯥꯏꯗꯨ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯈꯖꯥꯏ ꯅꯥꯀꯜꯗꯨꯗ ꯊꯤꯜꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯐꯠ ꯆꯨꯞꯂꯝꯃꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, "ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯄꯤꯡꯀꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯃꯥꯜꯀꯣꯝꯒꯤ ꯃꯃꯥꯒ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯤꯡꯀꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯕꯤꯅꯣꯅ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯅꯣꯂꯨꯛꯅ ꯀꯧꯔꯝꯃꯤ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ? ꯃꯤ ꯂꯩꯕꯤꯕ꯭ꯔꯣ?" ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯨꯡꯗꯒꯤ ꯂꯟꯂꯩꯃ ꯊꯣꯛꯂꯛꯏ꯫ ꯕꯤꯅꯣꯕꯨ ꯎꯕꯗ ꯂꯟꯂꯩꯃꯅ ꯉꯛꯄ ꯍꯔꯥꯎꯕ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯅꯦ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯣ." ꯕꯤꯅꯣ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯐꯤꯅꯥꯠꯇꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯊꯝꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ꯫ ꯂꯟꯂꯩꯃꯅ ꯂꯥꯛꯂꯤꯕ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟ, "ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯁꯤ." ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯊꯥꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯟꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯍꯦꯛꯇ ꯐꯝꯕꯤꯌꯣ." ꯕꯤꯅꯣ ꯍꯣꯏꯁꯨ ꯇꯞꯅ ꯐꯝꯊꯩ꯫ "ꯏꯅꯦ ꯍꯣꯏ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ." ꯕꯤꯅꯣ ꯇꯍꯥꯅ, "ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯂꯩꯇꯕ꯭ꯔꯥ ꯏꯕꯦꯝꯃ?" "ꯕꯕꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ, ꯏꯃꯥꯗꯤ ꯃꯅꯨꯡꯗ ꯂꯩꯌꯦ." ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯔꯨꯗ꯭ꯔꯒꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛꯇꯤ ꯑꯗꯨꯝ ꯏꯈꯪꯗ ꯈꯪꯅꯕꯅꯤ ꯃꯈꯣꯏ ꯃꯁꯦꯟ꯫ "ꯏꯆꯥꯅꯨꯄꯥ ꯃꯥꯜꯀꯣꯝꯅ ꯆꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ, ꯏꯃꯥ ꯍꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕ." ꯃꯥꯜꯀꯣꯝꯅ ꯄꯜꯂꯛꯄꯗꯨꯗ ꯂꯟꯂꯩꯃꯗꯨ ꯐꯥꯎꯕꯗꯨꯃꯛ ꯇꯥꯔꯦ꯫ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯗꯨꯗꯤ ꯑꯩ ꯏꯃꯥ ꯀꯧꯊꯣꯛꯆꯔꯛꯀꯦꯅꯦ." "ꯍꯣꯏ ꯏꯕꯦꯝꯃ." ꯂꯟꯂꯩꯃꯁꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯤꯡꯀꯤꯁꯨ ꯃꯃꯥ ꯁꯅꯥꯍꯟꯕꯤꯒ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯀꯅꯥꯅꯣꯅꯦ ꯂꯥꯛꯈ꯭ꯔꯤꯗꯨꯕꯣ? ꯏꯁꯩꯒꯤꯅꯤ ꯍꯥꯏꯕ꯭ꯔꯣ?" ꯂꯟꯂꯩꯃꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯦꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯅꯠꯇꯦ ꯏꯃꯥ, ꯂꯥꯛꯂꯤꯁꯦ ꯑꯦꯛꯇ꯭ꯔꯦꯁ ꯍꯦꯂꯦꯅꯥ ꯂꯩꯁ꯭ꯔꯝꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯨꯅꯤ, ꯏꯃꯥꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯌꯦ." ꯃꯅꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯗꯨ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯗꯨꯒ ꯀꯩꯒꯤ ꯏꯃꯥꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯣ?" ꯁꯅꯥꯍꯟꯕꯤꯁꯨ ꯉꯛꯂꯞꯅ, "ꯍꯣꯏꯅꯦ, ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣꯅꯦ ꯃꯥꯅ ꯑꯩꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯟꯂꯩꯃꯗꯣ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯃꯥꯜꯀꯣꯝꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯣ?" "ꯍꯥꯏꯔꯛꯇꯦꯗ ꯏꯅꯝꯃ, ꯄꯥꯎꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯥꯎꯅꯗꯦꯗ." ꯃꯆꯥ ꯃꯃꯧꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯗꯨ ꯏꯉꯛ ꯉꯛꯅ, "ꯍꯩ, ꯃꯥꯜꯀꯣꯝ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣꯅꯦ?" "ꯍꯦꯂꯦꯅꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅꯤ ꯏꯃꯥ, ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯃꯥꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯏꯆꯟꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯂꯟꯂꯩꯃꯁꯨ ꯃꯈꯥ ꯇꯥꯏ, "ꯏꯃꯥ ꯊꯣꯛꯄꯤꯔꯝꯃꯨ, ꯃꯤꯅ ꯀꯨꯏꯅ ꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ." "ꯍꯣꯏ, ꯏꯃꯥ ꯊꯣꯛꯑꯒꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯟꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ
ꯄꯤꯡꯀꯤꯅ ꯃꯅꯝ ꯑꯗꯨ ꯑꯣꯟꯁꯤꯟ ꯏꯅꯝꯃ ꯁꯤꯡꯕꯒꯤ ꯃꯥꯜꯀꯣꯝꯒꯤ ꯃꯃꯥ ꯍꯣꯏꯔꯣ ꯂꯥꯛꯎꯔꯤꯁꯦ ꯑꯩꯃ ꯁꯤꯗꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯃꯤ ꯃꯌꯦꯛ ꯅꯥꯏꯕꯤꯒ ꯁꯦꯠꯂꯒꯅꯦ ꯃꯣꯏ ꯑꯍꯨꯝꯅꯤ ꯂꯥꯛꯍꯧꯔꯤꯁꯦ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯗꯤ ꯌꯥꯝ ꯊꯥꯖꯗꯦ ꯏꯅꯝꯃ ꯊꯥꯖꯗꯕ ꯇꯧꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥ ꯍꯥꯎꯅ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯎ ꯃꯌꯥꯝꯒꯤ ꯏꯅꯝꯃꯁꯨ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯝꯇ ꯀꯧꯊꯣꯛꯂꯨꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯟꯂꯩ ꯃꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯄꯤꯡꯀꯤꯁꯨ ꯊꯥꯖꯗꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯅꯨꯡꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯅꯕ ꯂꯥꯛꯑꯕ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ ꯇꯧꯔꯤꯁꯦ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯋꯥꯍꯩꯁꯦ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯁꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯈꯤ ꯁꯣꯝꯗꯅ ꯂꯟꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯏꯔꯤꯡꯕꯕꯨ ꯁꯥꯟꯅꯍꯟꯗꯨꯅ ꯊꯅꯝꯂꯒ ꯃꯄꯨꯔꯣꯏꯕꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯆꯥ ꯃꯃꯧ ꯊꯣꯛꯂꯛꯄ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯣ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯁꯣꯐꯥꯗ ꯐꯝꯊꯩ ꯁꯅꯥꯍꯟꯕꯤꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯅꯅꯦ ꯍꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯩꯃ ꯕꯤꯅꯣꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯆꯥ ꯄꯤꯡꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯏꯆꯥꯅꯨꯄꯤ ꯍꯦꯂꯦꯅꯥꯒ ꯏꯆꯥꯅꯨꯄꯥꯒꯅꯅꯦ ꯊꯊꯥ ꯌꯥꯗꯦ ꯃꯧ ꯍꯥꯏꯅꯕ ꯆꯠꯂꯨꯆꯣ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯂꯤꯕꯅꯦ ꯑꯩꯉꯣꯟꯗ ꯕꯤꯅꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯏꯆꯦꯅꯤ ꯏꯆꯦꯅꯁꯨ ꯏꯕꯦꯝꯃꯗꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯄꯣꯠꯅꯤꯗ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥꯗꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛꯄꯨꯗꯤ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯟꯖꯩ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯗꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯁꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃ ꯍꯥꯡꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯃꯁꯥꯅ ꯍꯣꯠꯅꯕ ꯀꯜꯂꯤꯕꯁꯤ ꯌꯥꯝꯅ ꯐꯩꯗ ꯕꯤꯅꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯅꯤ ꯉꯥꯏꯁꯤꯡ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤꯗ ꯏꯅꯝꯃ ꯍꯣꯏ ꯏꯕꯨꯡ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯏꯅꯥꯎ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯖꯈꯤꯒꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯈꯛꯀꯤ ꯑꯄꯥꯝꯕꯗꯨ ꯇꯧꯕꯗꯤ ꯏꯅꯝꯃꯅ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯏꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯆꯔꯛꯈꯤꯒꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯑꯄꯥꯝꯕꯗꯨ ꯇꯧꯖꯒꯅꯤ ꯃꯣꯏ ꯕꯕꯥꯅꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯌꯥꯏꯖꯠꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯍꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯆꯟꯒꯤ ꯑꯄꯥꯝ ꯄꯥꯝꯗꯍꯪꯗ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯊꯣꯛꯄꯗꯨꯁꯨ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯅꯥꯏꯇꯝ ꯌꯥꯎꯖꯕꯤ ꯏꯆꯟꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯗꯦ ꯂꯥꯏꯔꯕꯕꯨ ꯑꯣꯏꯔꯒꯁꯨ ꯏꯅꯥꯛ ꯈꯨꯟꯕꯕꯨ ꯑꯣꯏꯔꯒꯁꯨ ꯏꯆꯟꯅꯕꯨ ꯄꯥꯝꯂꯒꯗꯤ ꯃꯕꯨꯡ ꯑꯩꯅ ꯀꯩꯅꯥꯗꯥꯟ ꯄꯤꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯁꯅꯥꯍꯟꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛ ꯂꯟꯂꯩꯃꯁꯨ ꯇꯞꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯒꯁꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯍꯥꯏꯕꯗꯤ ꯃꯅꯝ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯏꯆꯟꯒꯤ ꯆꯤꯟꯗꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯥ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯔꯣꯏ ꯆꯨꯝꯃꯤ ꯏꯅꯝꯃ ꯍꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯏꯆꯥ ꯄꯤꯡꯀꯤꯒꯤ ꯋꯥꯁꯨ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯡꯀꯤꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯆꯥ ꯍꯥꯞꯄ ꯇ꯭ꯔꯦꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯆꯥ ꯊꯛꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯆꯥꯗꯨ ꯍꯥꯟꯅ ꯄꯤꯔꯒ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯕꯨꯡ ꯃꯅꯝꯃꯗ ꯀꯣꯟꯅ ꯄꯤꯔꯝꯃꯤ ꯕꯤꯅꯣꯅ ꯄꯤꯡꯀꯤꯗ ꯌꯦꯡꯂꯒ ꯏꯆꯥꯗꯤ ꯐꯣꯇꯣꯗꯒꯤ ꯑꯁꯦꯡꯕꯗꯅ ꯑꯣꯟꯊꯣꯛꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯗ ꯄꯤꯡꯀꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯅꯪꯁꯨ ꯐꯝꯃꯨ ꯂꯥꯎꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯁꯤ ꯄꯤꯡꯀꯤ ꯆꯪꯁꯤꯜꯂꯒ ꯕꯤꯅꯣꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯕꯤꯅꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯏ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯏꯆꯥꯅꯨꯄꯥ ꯃꯥꯜꯀꯣꯝꯒꯤꯗꯃꯛ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤꯁꯨ
ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯇꯥꯕ ꯄꯥꯝꯃꯤꯗꯣ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯤꯗꯤꯅꯦ ꯏꯀꯥꯏꯒꯅꯨ, ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯗꯣꯡ ꯗꯣꯡ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯏꯃꯥ ꯍꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯩꯔꯣꯏ꯫ ꯄꯤꯡꯀꯤ ꯏꯀꯥꯏꯔꯞ ꯇꯧꯅ, ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯌꯥꯏꯆꯦꯠꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯑꯩ ꯂꯩꯕꯒꯤ ꯍꯥꯏꯕ ꯏꯀꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯀꯩꯁꯨ꯫ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯅꯪ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ꯫ ꯂꯟꯂꯩꯃꯅꯁꯨ ꯇꯞꯅ, ꯏꯆꯥꯟ ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯏꯆꯟꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯀꯣꯛ ꯍꯥꯏꯌꯨ꯫ ꯍꯟꯗꯛꯇꯤ ꯄꯤꯡꯀꯤꯁꯨ ꯌꯥꯝ ꯇꯞꯅ, ꯑꯩꯁꯨ ꯃꯥꯒ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯔꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯕꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯤꯡꯀꯤꯗꯨ꯫ ꯕꯤꯅꯣꯗꯤ ꯄꯤꯡꯀꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯋꯥꯔꯣꯏꯄꯣꯠ ꯍꯦꯛꯇ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯛꯂꯁꯤ ꯄꯨꯊꯣꯛꯂꯁꯤ꯫ ꯌꯥꯏꯆꯦꯠꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯆꯟꯅꯨꯄꯤꯅ ꯌꯥꯔꯕꯅꯤꯅ ꯆꯥꯎꯅ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯟꯂꯩꯃꯁꯨ ꯇꯞꯅ, ꯄꯥꯎꯁꯦ ꯇꯥꯕꯗ ꯕꯕꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯤꯡꯀꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯜꯀꯣꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯥꯜꯀꯣꯝꯁꯨ ꯀꯨꯏꯔꯦ ꯔꯤꯡ ꯆꯠꯄꯒꯗꯃꯛ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ? ꯄꯤꯡꯀꯤ ꯁꯧꯔꯥꯡꯅꯅ, ꯍꯜꯂꯣ ꯀꯥꯏꯅ? ꯀꯩꯅꯣ ꯏꯁꯧ ꯍꯥꯟꯅ ꯇꯧꯔꯛꯏꯁꯤꯅ? ꯏꯁꯧ ꯇꯧꯕꯩ ꯋꯥ ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯃꯥꯍꯣꯏ ꯊꯥꯔꯛꯏꯁꯦ? ꯑꯗꯨꯏ ꯃꯔꯝꯗꯣ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯑꯩꯁꯦ? ꯈꯪꯉꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯍꯪꯉꯤꯕ? ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯜꯀꯣꯝ ꯊꯋꯥ ꯋꯥꯁꯥꯗ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯐꯥꯎ ꯅꯨꯡꯁꯤꯅꯗꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯥꯛꯏꯅꯤꯅꯦ꯫ ꯑꯣ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯦꯅ ꯇꯧꯕ? ꯃꯥꯜꯀꯣꯝꯒꯤ ꯊꯋꯥ ꯋꯥꯁꯥꯗꯕ, ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯁꯤꯗ ꯄꯤꯡꯀꯤꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠꯀꯩ꯫ ꯄꯤꯡꯀꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯜꯀꯣꯝꯁꯨ ꯁꯣꯝꯗ ꯀꯟꯅ ꯅꯣꯛꯂꯤ꯫ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯏꯁ, ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯤꯅꯦ ꯇꯧꯏꯁꯦ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯕꯒꯤ ꯇꯧꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯔꯧ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥ ꯐꯥꯝꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯞꯅ ꯃꯣꯡꯍꯥꯗ, ꯃꯐꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯇꯝ ꯑꯃꯗ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕꯗꯣ, ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃ ꯀꯣꯟꯅ ꯂꯩꯍꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯥꯟꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯄꯤꯀꯅꯣ? ꯅꯤꯡꯁꯤꯡꯂꯤ꯫ ꯁꯤꯔꯕꯁꯨ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯏꯟꯒꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯄꯨꯟꯁꯤꯁꯤꯃꯒꯤ ꯏꯇꯨꯡꯗ ꯏꯃꯤꯒꯨꯝ ꯗꯗꯥꯅ ꯏꯟꯅꯕꯤꯌꯨ, ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯤꯡꯅ ꯍꯤꯡꯅ, ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯅꯗꯤ ꯏꯟꯅꯕꯤꯒꯅꯨ, ꯑꯩ ꯀꯤꯌꯦꯕ꯫ ꯑꯩꯗꯤ ꯁꯤꯔꯒ ꯅꯪꯒꯤ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯒꯦꯅ ꯈꯜꯂꯤꯅꯤꯀꯣ꯫ ꯆꯣ, ꯅꯨꯡꯁꯤꯗꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯄꯤꯁꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯔꯣꯏꯌꯦ꯫ ꯗꯗꯥꯅ ꯅꯪꯒꯤ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯏꯟꯅꯔꯒ ꯅꯪꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯗꯧꯕꯅꯤ꯫ ꯅꯪꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯗꯗꯥꯅ ꯑꯩꯒꯤ ꯀꯩꯁꯨ ꯋꯥꯠꯍꯟꯗꯦ꯫ ꯗꯗꯥꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯤꯈꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯤꯅ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯪꯂꯩꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯆꯥ ꯊꯣꯏꯕꯤ, ꯑꯕꯨꯡꯉꯣ ꯃꯆꯥꯒ ꯄꯨꯟꯅ ꯇꯨꯁꯟꯃꯤꯟꯅꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯗꯨꯔꯣꯏꯌꯦ ꯃꯃꯥ, ꯑꯩ ꯇꯞꯅ ꯂꯥꯛꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯀꯗꯥꯏ ꯃꯃꯥꯗ ꯄꯤꯔꯧꯁꯤ, ꯑꯕꯨꯡꯉꯣ ꯃꯆꯥꯗꯣ ꯃꯃꯥ ꯑꯣꯏꯅ ꯄꯝꯃꯒꯦ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯧꯄ꯭ꯋꯥꯕꯨ ꯃꯃꯥꯗ ꯄꯤꯔꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯂꯒ
ꯃꯆꯥꯅꯨꯄꯤ ꯌꯥꯏꯐꯕꯤꯕꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯅ ꯂꯥꯛꯂꯤꯕꯗꯨ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯎꯔꯒ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯛꯏ, "ꯄꯄꯥ, ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯣꯇꯣ ꯀꯥꯞꯁꯦ." ꯀꯥꯞꯁꯤ ꯀꯥꯞꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠ ꯀꯟꯊꯠꯂꯝꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯅꯁꯨ ꯄꯝꯈꯠꯂꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯄꯝꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯧ ꯁꯦꯜꯐꯤ ꯑꯃ ꯄꯨꯟꯅ ꯀꯥꯞꯊꯣꯛꯁꯤ ꯃꯃꯥ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ "ꯍꯣꯏ ꯃꯣꯏꯕꯥ." ꯑꯁꯨꯝꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯅ ꯄꯝꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯂꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯂꯣꯏꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, "ꯁꯤ ꯃꯉꯥꯏꯗꯅ." ꯆꯪꯂꯩꯁꯅꯥꯅꯁꯨ ꯇꯞꯅ, "ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯗꯗꯥꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯦꯞꯄꯤꯌꯨꯀꯣ." ꯅꯃꯥ ꯅꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯑꯩ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯏꯆꯥꯁꯤꯡꯒꯤ ꯃꯇꯨꯡꯗꯁꯨ ꯃꯃꯤꯒꯨꯝ ꯗꯗꯥꯅ ꯏꯟꯅꯕꯤꯔꯒ ꯏꯆꯥꯁꯤꯡꯕꯨꯁꯨ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤꯀꯣ꯫ ꯏꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯅꯪꯒꯤ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯑꯩꯅ ꯀꯣꯏ ꯏꯅꯔꯒ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯒꯗꯣꯏꯅꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯧꯒꯅꯤ꯫ ꯑꯩꯅꯁꯨ ꯗꯗꯥꯒꯤ ꯃꯇꯨꯡꯗ ꯅꯃꯤꯒꯨꯝ ꯏꯟꯅꯔꯒ ꯗꯗꯥꯕꯨ ꯌꯦꯡꯁꯤꯟꯗꯣꯏꯅꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯏ꯫ ꯌꯥꯏꯐꯕꯤꯁꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯏꯟꯅꯅꯤ." ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩꯁꯅꯥꯒꯗꯨ ꯏꯉꯛꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯅꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯣꯏꯕ?" "ꯑꯗꯨꯗꯤ ꯈꯪꯗꯦ." ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤꯗꯨ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩꯁꯅꯥꯒꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯂꯝꯃꯤ꯫